Indo-Myanmar ki pillar number 81 dagina 87 asi amuk hanna survey tawbiu haina sasang village ki ex-German oriba leidong na chief minister ki puning chingsilakle wafuma singa si major kol leiba Manipur press club ta pawmi singa unaba ma thafong dukhibani pawgi mifum adu makha taraduna leidong na hai english singa ni taranipan gi jun kun ngamanga da center dagi survey team laktuna Indo-Myanmar border fencing asibo yengsilam ki amadi thama ki manungda amuk hanna laktuna resurvey tawgani hairam ke adu amuk hanna laktuna resurvey tawba lakhide Maramaduna, Hauze Lengak Padiva and Birena, Amukana Yingsin Viduna, border pillar Sigi, Matanga Sing Mama Kangdok, none of the Yingsin view Haina Hake. 5 June 2018, 81 to 87 pillar Sigi, Matanga, BRDF Natabox Suba Horame, Aduki Port to the Quina, Yamna Muaitana, Apoki Pension. Tawbignu haina haibani aduna 25 June 2018 da Survey of India na laaga survey to ko amani adu Survey of India na laaga hairam base 25 June 2018 da ko decision bi ba moy aduna after 1 month ki manung da ko amu resurvey amu lakani haina to ni aduna hoji fa moy lakre aduna Yamna ikai punaraba akhoi honorable CM Pabung Birembu yam thakali